Matam khara amuk tumina lairuraba matungda ngarang numidang kuki khutlai paibasingna Yangangpopi Police Station na konba sanasabi khulda nongmai kapslakrai. Thaudog asigi matangda press na fangba paugi matung inna ngarang numidang sanasabi khulgi khunja singna numidanggi chak ising chanaraba matung potharamdai pung 9:94 tarakpa aduwaida khangawdana sanasabi maning kaune chingthaklomdagi sanasabi khultamna nongmai round 5 rong kapslakhibani haire. Nongmai kapsilaklaba tungda kuki singna chingthakta makhoi marolda law khongbasu tanaki haire. Nongmai kapsilakpa aduda mafam aduda station tawduna laiba BSF singsu fibam semnake aduba ku khut handuna nongmai di kapkhide haina pawasina makatare. Tamo khoine tajabada ngarang nungdangse sana sabirumda khoi numai khara kuki singna kapsile pawam taje hadu sigi matangda wafam khidang thabiyo tamo. Hoi ngarangse pung tereka minit ni pumapan yangkai haitare ko adaida akoigi nongmai round hoi manga taruk mo akoi kapsalae aduda akoida leibise hoi sumain tawdana moigi mathaksida leiba akoi pisingna laudana khongdana moigi yam nungaibudang tawi moi aduga nongmai kapsalae mandaidi koida leiriba sipai na chu koigi toidongna koigi handana khotana kapagi mamidi leite haitare numai kapsile se karum mai kai kapak panu tamo di kham o se kanoni koigi thana pokpigina awang haitare aduga sana sabigina maning koi kauni nam lei adudagini yam tuina kapi singse aduga inang na koigi kanon su dum leiba haitare sipai sing su dum ando asaima phamse Moni laga moigi nungaibum pugdo mom haigadra karino nongmai kapum he oile re sima anduna masi matek sima koina su yam nungaijade moiji mai fe khongkatna kokatna andegidi moina nang be hengang khotana hek tawse anduna asing mai ni tawhning di haita